ꯇꯥꯋꯦꯜꯗꯨꯒ ꯕ꯭ꯔꯁꯇꯨꯒ ꯅꯨꯄꯤꯗꯤ ꯃꯇꯨꯡꯗ ꯏꯅꯒꯤꯗꯨꯕꯣ ꯃꯦꯔꯥ ꯅꯪ ꯈꯪꯄꯣꯠꯇꯦ ꯉꯥꯎꯖꯕ ꯍꯥꯏꯕꯁꯤ ꯉꯥꯎꯖꯕꯅꯤ ꯑꯄꯥꯝꯕ ꯍꯥꯏꯕꯁꯤ ꯄꯥꯝꯖꯕꯅꯤ ꯏꯃꯥ ꯇꯥꯡꯖꯤꯡ ꯂꯩꯃꯒꯤ ꯈꯨꯕꯝ ꯐꯥꯎꯕ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯁꯛꯇꯝꯗꯣ 이미지나 ꯄꯦꯟꯅ ꯌꯦꯡꯖꯕꯅꯤ ꯀꯌꯥꯗꯤ ꯅꯨꯡꯁꯤꯔꯦ ꯃꯥꯒꯤ ꯁꯛꯇꯝꯗꯣ ꯏꯪ ꯏꯪ ꯂꯥꯎꯒꯩ ꯃꯦꯔꯥ ꯈꯪꯗꯦ ꯑꯩꯗꯤ ꯃꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ ꯉꯥꯆꯤꯛꯅ ꯊꯤꯟꯕꯗꯨꯕꯨ ꯅꯥꯕ ꯐꯔꯕꯣ ꯑꯗꯨꯒ ꯁꯣꯝꯒꯤ ꯃꯤꯡꯗꯨꯕꯨ ꯑꯝꯇ ꯍꯥꯏꯕꯤꯔꯝꯕ ꯌꯥꯒꯗ꯭ꯔꯥ ꯈꯪꯖꯅꯤꯡꯗꯅ ꯇꯧꯕꯅꯤꯀꯣ ꯀꯔꯤꯒꯤꯅꯣꯕ ꯁꯣꯝꯅ ꯑꯩꯅ ꯋꯥ ꯍꯪꯕꯗ ꯈꯨꯝꯅꯤꯡꯗ꯭ꯔꯤꯁꯦ ꯅꯣꯏ ꯇꯥꯡꯖꯦꯡ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯃꯤꯅ ꯋꯥ ꯍꯪꯕꯗ ꯈꯨꯝꯅꯗꯕ꯭ꯔꯣ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯀꯅꯣ ꯑꯩ ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯦ